ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯧꯖꯤꯛ ꯊꯥꯗꯧꯁꯤꯡꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯥꯗꯣꯛꯃꯟꯒꯤꯗꯅ ꯁꯤꯒꯤ ꯑꯩꯒꯤ ꯑꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯑꯒ ꯌꯦꯡꯒꯦꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯤ ꯉꯁꯥꯏ ꯏꯅꯥꯎ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯨꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯃꯥ ꯅꯨꯃꯤꯠ 14-15ꯃꯨꯛꯇꯤ ꯉꯥꯏꯌꯨ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯔꯛꯏꯁꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯔꯤ ꯂꯩꯔꯦꯅꯀꯣ ꯊꯦꯡꯀ꯭ꯌꯨꯁꯨ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯗꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯃꯥꯔ ꯀꯥꯡꯕꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯁꯦ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯗꯅ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯥꯟꯅꯗꯤ ꯍꯧꯅꯗꯤ ꯃꯣꯏ ꯗꯤꯃꯥꯟꯗꯤ ꯇꯧꯔ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯀꯔꯤ ꯃꯦꯘꯥꯂꯌꯥꯗ ꯀꯨꯀꯤ ꯍꯥꯏꯕ ꯇ꯭ꯔꯥꯏꯕꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯦ ꯃꯣꯏ ꯗꯤꯃꯥꯟ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯣꯏꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯊꯥꯗꯧꯅ ꯀꯨꯀꯤꯁꯤꯡꯗ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤ ꯅꯠꯇꯦꯅ ꯑꯩ ꯑꯗꯨ ꯏꯁꯀ꯭ꯔꯤꯟꯁꯣꯠꯇꯤ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯏꯁꯀ꯭ꯔꯤꯟꯁꯣꯠꯇꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦꯀꯣ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯕ ꯑꯗꯣ ꯁꯤ ꯑꯦꯀꯥꯎꯟꯁꯤꯕꯨ ꯌꯥꯔꯒꯗꯤ ꯌꯥꯝꯅ ꯑꯩꯁꯨ ꯐꯔꯦ ꯃꯤꯟꯁ ꯑꯩ ꯁꯤ ꯑꯦꯀꯥꯎꯟꯁꯤꯗꯤ ꯌꯥꯝ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯩꯅ ꯐꯦꯁꯕꯨꯛ ꯑꯍꯥꯟꯕ ꯄꯥꯏꯔꯛꯄ ꯑꯦꯀꯥꯎꯟꯅꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯃꯥꯡꯍꯟꯅꯤꯡꯗꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯦ ꯊꯥꯗꯧꯅ ꯐꯣꯝ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯅꯦꯕ ꯃꯣꯏꯅ ꯍꯦꯠ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣꯁꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯋꯥꯏꯐꯩ ꯂꯩꯔꯤꯕ ꯑꯗꯩꯗꯤ ꯑꯃ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛꯇ ꯍꯥꯏꯔꯒꯅ ꯈꯣꯡꯁꯥꯏ ꯑꯗꯒꯤꯗꯤ ꯍꯥꯎꯀꯤꯞꯀ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯟ ꯃꯈꯣꯏꯒꯤ ꯃꯈꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏ ꯀꯩꯅꯣꯗ ꯂꯩꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯦꯘꯥꯂꯌꯥꯗꯒꯤ ꯑꯃꯗꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇ ꯀꯨꯀꯤꯒꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯃꯨꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯆꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯅꯣꯔꯠ ꯏꯁ ꯑꯌꯥꯝꯕꯅ ꯇꯧꯅꯔꯛꯄ ꯈꯪꯅꯔꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯄꯨꯝꯕꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯃꯣꯠꯄ ꯐꯨꯔꯨꯞꯅꯤꯀꯣ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯒꯤꯗꯤ ꯅꯍꯥꯟ CRPF ꯍꯥꯠꯂ ꯃꯇꯨꯡꯗ CRPFꯀꯤ ꯆꯤꯐ ꯑꯃꯅ ꯔꯤꯇꯤꯌꯔꯃꯦꯟ ꯔꯃꯥꯁꯦ ꯆꯤꯐ ꯑꯃꯅ ꯌꯥꯝꯕ ꯑꯩꯁꯦ ꯇꯣꯄꯤꯛꯁꯦ ꯊꯥꯗꯧꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯗꯨꯗ ꯈꯔ ꯁꯟꯗꯣꯛꯑ ꯇꯥꯛꯀꯦ ꯇꯧꯕꯅꯤꯗ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯤꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯒꯤ ꯄꯦꯖ ꯑꯣꯟꯈ꯭ꯔꯒ ꯌꯥꯗꯕꯒꯤ ꯃꯇꯥꯡꯗ ꯏꯅꯥꯎ ꯑꯃꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯧꯔꯤ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯥꯗꯣꯛꯏꯀꯣ ꯑꯗꯨꯒꯤ ꯏꯌꯥꯝꯕ ꯇꯧꯖꯔꯝꯕꯅꯦ ꯃꯦꯟ ꯇꯣꯄꯤꯛ ꯍꯥꯏꯕꯕꯨ ꯀꯨꯀꯤ ꯊꯥꯗꯧꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦꯅ ꯍꯥꯏꯔꯛꯄꯗ ꯊꯥꯗꯧꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯂꯥꯟꯁꯦ ꯀꯗꯥꯏꯐꯥꯎ ꯆꯪꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯅꯣꯂꯦꯖ ꯈꯔ ꯂꯩꯕꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯊꯥꯗꯧꯁꯦ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯔꯛꯑꯒꯗꯤ ꯀꯨꯀꯤꯁꯦ ꯀꯅꯥꯅꯣ ꯍꯪꯕꯁꯤꯅꯦꯕ ꯀꯣꯏꯁꯟ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥꯗꯧꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯅꯈꯣꯏ ꯊꯥꯗꯧꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤ ꯃꯥꯡꯍꯟꯈ꯭ꯔꯣꯕ ꯀꯨꯀꯤ ꯂꯩꯇ꯭ꯔꯦꯅ ꯗꯤꯖꯣꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯔꯤꯖꯣꯕ ꯇꯧꯈ꯭ꯔꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯐꯨꯔꯨꯞꯇꯣ ꯍꯤꯡꯍꯟꯖꯧꯕ ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯖꯤꯛ ꯄꯩꯇꯦꯁꯨ ꯑꯩꯈꯣꯏ ꯖꯧꯃꯤ ꯅꯠꯇꯦꯅ ꯍꯥꯏꯔꯛꯄꯁꯨ ꯀꯨꯏꯔꯔꯣꯏ ꯁꯤꯁꯨ ꯖꯧ ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏ ꯖꯧꯃꯤ ꯅꯠꯇꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯔꯣꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯔꯅꯕꯨꯛꯇ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯑꯕꯅꯦ ꯃꯥꯔꯅ ꯐꯥꯎꯕꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯣꯏ ꯁꯥꯏꯠꯇ ꯃꯤꯖꯣꯔꯥꯝꯗ ꯑꯌꯥꯝꯕꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯉꯔꯥꯡ ꯃꯥꯔ ꯑꯍꯨꯝ ꯑꯃꯁꯨ ꯀꯨꯀꯤꯒ ꯂꯤꯡ ꯂꯩꯅꯔꯝꯕꯒꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤꯈꯪꯗꯦ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯍꯨꯝ ꯑꯃꯗꯤ ꯁꯦꯠꯇꯠꯈ꯭ꯔꯦꯗꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅꯗꯤ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯅ ꯑꯁꯥꯝ ꯄꯨꯂꯤꯁꯇꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯗꯤ ꯑꯌꯥꯝꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇꯤ ꯑꯗꯨꯃꯛꯇꯤ ꯁꯥꯊꯤꯕ ꯑꯣꯏꯖꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥꯁꯦ ꯎꯠꯊꯣꯛꯄ ꯇꯥꯏꯃꯤꯡ ꯍꯦꯛꯇ ꯌꯥꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯅ ꯊꯤꯡꯖꯤꯜꯂ ꯊꯜꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯃꯈꯣꯏ ꯊꯧꯅꯥ ꯂꯩꯔꯒꯁꯨ ꯄꯨꯊꯣꯛꯄ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ
फजन पुथोक ngam Assam की पुलिस नदी थोट हायरगा नखोय हुम पुट केन गिबा को अइना मसी हायजे आई मेन ओइना आइगे टारगेट तसेंगना हायो हायरगदी नखोय गी नसा गी फुरुप ता हिंगनब होना जौ कुकी हायबसे लेते हायबसे अइना सिदा हायगे को लेते हायबा मीन्स सीडी आगे दगी लेखिबा नते नौना फॉर्म नोय तौजमने आई अतोप फुरुप की आई वांगांग ओय अइसु इसाना खंगजै सिगी पोसे को अदुना हुजिक ऑल इंडिया ददनतना पृथ्वी पुंबना वर्ल्ड पुंबना मालेम पुंबना कुकी हाइब पोसे तीन सिट फौनरा अबनेबा तीन जे थुई सिलगना सिट फौरा अबनेबा को सिट फौरा अब टाइमिंग सिदा थादौ कांगुना मदु उबगिनी खंगदे मदु खंगबगिनी खंगदे अखोय जे थादौ नतेना मखोयगी नोटिस अमा सांगना इरेनेबको आई नोटिस तो आई उजरे आई अदुम सोइदना आई म्याम दे तौजगे आई ओइदब ngang अदै वारी नुंगाइनबा अदुम अमता नतेको म्याम सोइदना अदुम खंगबिरकनी अदुगा हुजिकसे लान लोरमदाइगिरा लान लोरकपगिरा नत्रगा पुंजाव थोंगनबैरदि खंगदे अदुगा गवर्नमेंट नसु अचौबा थौदांग लौरंगनी ना थाजै अदुइ मथक्ता अतोपा सेसो सिंजिनसु माइ नमजबा लोइना होटनरिबा ngaktani opposition नसु अंगम चांग द होटनरिबनी अदुना आइना हाइजनिंगिबदी अतै काइसु नचदे कुकी हाइरिबा हौदोरकपा मतमदा थादौना हुदोखिबनी हाइबसे अयामना खंगनरंगद्राना खले अदु आई मकनदि याम कना खंगुद्रेको अदुना थादौ अयामबना नखोइना नोय कुकी नत्ति हाइरगदी कुकी से मुथत्लोना आई मेसेज पीगेन तौबने अदुगा याम मिलन हंगिबा अमतंगा आई खुंजौगे आइगे से ट्रायल तौबुगुमने ट्रायल तौबा अखोइगी आइगी किनोसे लाइफ याब्रा येंगेना अदुगी सुने अदु खंगदे अतोप थोइदोपदि लेते अमना आई अमा हाइगेम तौबने कावरे सुम नुंगाइबोय कयोय ओ समाइ तौबा कुकीना नासियार पे हाप के भी मतंग दो मखोइना एडिट तौरगा आरामबाई टेंगोल ना हातपनी ना मोइना थागलागा तौबई मतंग दो ओ कुकी गी मखोइगी किनो दुदा ग्रुप मैम दुदा आइना कुकी असोइबा सिंगजे लोइना पुथो लेरे आइगी से YouTube अदगिदी आइगी YouTube अदगिदी आइगी पेज से लोइना ब्लॉग तो नमोइगी ग्रुप सिदा एक्ट अरोइबिदा पूरा सला सल्लगा मोइ ngatoraaba अदुगी अहेनबा किनोदुना मरम ओरम माले ngrang nahang ngatode अदु हुजिक आई खतंगदी पाइबि यार माले नागा ट्राइब नत्तबा गई कुकी नि अदुगा नो लाले नुंगसीबा लाइचोम सी मतांग कमता हाइगे नागान ट्राइब नत्तबा गई कुकी नि हाइदो लाले कुकीगा जोमीगा याम खेनै मखोय अम्ब्रेला ngakतनि को सिददि आई नागादि पुसलरोइगे अदुगा जोमीगी अम्ब्रेला अमा कुकीगी अम्ब्रेला ngakतनि मखोय जे फुरुप नते अदुनबु थादौना लिंखलंबा कुकी थादौना लिंखपो इदर आइदुदि खंग्रे को अदुगा अखोयगी व्यू ददि कुकी हाइदेबा केनोसे ख्वाइदगी लीबा थादौना लिंखपने ना अखोयना दुम लवी अदुना हौजिक मखोयना हाइरिदुना कइनो हाबदा थादौ खुदिंगमक नेगेटिव थादौ खुदिंगमक से कुकी नते ना माना मेंशन तौय अरोय लोयपदा को